Leithau kuki khulda thawaina pontha pikhraban athauba taraga humdoi gi mafamda piroinaba paudam taraga ni thoi suba machanupi gi awunpot kuki singna mai thadokibadage khul ngakpa yaukibani aduga machanupi na chahi ani suba numita laikhidabane imung tha asigi marida Tengnoupal district ke Leithau kuki khulda kuki militant singna tamthiba mawongda hatokhraba mitai macha taraga humdoi gi imung ge miyoi singa mathang unarakpagi manungda thokdok asida laikhidraba taraga humdoi gi manungda yaukhiba Wangbal lamboi khongnang khongdage mayengbam Rosan Maitai luhongkhrabi machanupigi awunpot sing kuki militant singna mai thadokibadage sauraduna khul ngakpa yaurokibani adubo mahakna laikhidaba numit adu piklibi machanupina sahi ani surakpa numitani haina imungi miyoi singna phongdorokle mahakna miyamgi damaktani haina taibangpal thadoktuna aroiba khongchata chatkhrabasu mahaki piklibi machanupi amasung mahaki loinabi thamlamle apokpagi mingna mayengbam thoiba maitai amasung apokpigi mingna mayengbam ongbi santi kawe masil manau nupa ne nupi amagi manungda mahakna kohel lahel ne haukiba kumjali singani kunge mera thada yumban ponsida loinabe hemolata ga khongda minarakibadage machanupi amasu yaurakhe mahai masingi lamda nursery dagi class 7 fauba wangbalda leiba Little Angels Paradise School da tamlakhe class 8 tagina 10 fauba na Khangbo ki New Public School da tamlakhe class 10 pass tawraba matungda imungi leita lairana maram oiraduna makha tana larik tamba ngamkhide masigi mahuta imungi mateng pangnaba aphangba thabak suduna sel tanba haurakhe kumjali singani taraga manga aduai dage apokpa mapagi matung induna check suba yaurakhe sinfam asi khaktana tana mingondage asanba lawaiduna uraga hingnabagi lanfam da mayong narakhe angang oiringai dagi hauna football sanaba pamlakhi adubo imungi leita lairagi polumna mahake kokthakta thangat khibana sanabarom da mai onsin bagi mahutta sel tanba horakhe adubu me ahum dagi kuki khulai paiba singna mitai da landa ba horak padage mahak supam nompham khangdana leirakhe serau makha leikai da mayum pan khebe mahaki machanupi ge yum kuki singna mai thadokhe mahak amasung mama mapana yamna wana tasin khomjin duna unjakhiba machanupi gi awun pot sing amata hondokpa nanghaudana tumna mai chakhe Thokdok asidagi machanupiga masen nupaga na kaptuna lanjelakhiba phiba maduna lamjing oiraga mahak serau amadi sugnuda khul ngakliba singi mateng panglugani haina chatkhe mathang thorakiba lanfam singda khul ngakpa yaurokpadagi mathau taba training singdasu saruk yarakhe serau sugnu kautruk amade sekmaina chingbada thokiba lanfam kayada saruk yakhe asumna khul ngakpa chalurabasu marakta yumda halaktuna yumgi thabaksu suramkhe Adumoina mamang thagi kuntarukta makuragi machanupa amage luhongbagi thabak inkhang yauramlaba matung mamang thagi kunmapanda Imphal da thabak ama sugani hairamlaga yumdagi thangdokiba mahaki khongthang aduna punsigi aroiba khongthang oikhe numit asigi matungda imungi miyoisingna telephone tawduna hangkhibadasu mahak thabak suba chatle soidana halakhigani haina phongdoklamkhi haire tha asigi anida imungi miyoisinga telephone da wari sanabadasu mahak thabak suba chatle Karimata pakhatkano imungi miyoising nungaina leramu haina phongdoklamkhiba aduna mahaki khonjel taba roiba mikup oikhe tha asigi marida kuki khulai paibasingna mitai taraga humdoi hale haibagi pauta khi adubo thokdok asida mahak yauramgani haiba imungi miyoisingna thajakhide mathangi numitta wangbaldagi ama yawi haina rakpadage Jenims ki Mirel sangda chatuna yenglubada mahaki haksang yauramkhibane mama mapagi ahanba fangjaba machanupa Rosan na Jenims ki Mirel sangda thawa yaudra bhaksang oina leirambada apokpi mama wantharakduna wakhal mangkhe apokpi mama na phongdorkhibada ichanupa leikhidabadage khuttekpaga chapmanare lanasi ichanupa gumba miyoi kaya siraba matungda loisingadage haina Manipur leingakta onsinduna hanglakhe aduga piklibi masu amade mapuroibaga kainarabe mamau nupigi awabada pangba yaba mateng panghaningi haina su phongdorokhe